ngana amta su mong ba su ude moi kamai na nga phari ba khangde khong chola ga chin chola abdo khong chola udi yumda chin chola ni bemsana na pharaga sire lake oh my god Russell bhai baga thokla di sire idu mayam kya bada puthari jo ai loire puthai hu gana puthai ngalak pro bemsana hey mayam good morning ai huji nongalak baga breakfast tawraga ko aina mapan da thoklak pada sabaida Labukta Sambot Khoibada mi adugi manakta mi meyama budi ate ne mi khara ga sabaina dom chawai nga phana leram kana tu ada bemsana ju yaure ba adugi lakpani ma timba ga na padi ai si de ko pet ma ekta lori da changai do kya badan puthari jo nga jo bo puthai tawri jo moi meyam puthai ko phajana ai na dhuradi ai gi mobile ga se loran nga phaning man gi dana lai nga lak palak tra di khangde ta chou na nga top chani ngai na hairi ba do ai da ima da budi hairam mi mai na nga kha ba cha la di ai di nga kha ma cha phara di ta chou hai gi si adu nga top to ra ga pizza si ai na ado nga kha le ro da di khangde me am chang na pha ba ji ga nga kha ga ki na lo lam ba ni nang ka dom dai lai mo ha som dai ima ne leipa ka tolak te ne kya hai da la khramo ma si gang se Indah ke nang, indah ke hi ini ai di kum si lo cece ka lo kum mo do ai ju kum mi se jo ma khong ge nang la kya hai la kham ma khong le ba ka tot te mem tu khoi gi thong kan ado khoi gi du ma gi la bu si ga ni koi ri se sigai yaw re dom cha yaw re khoi bem chana yaw re lokhon yaw re Chinglem ba yaure ruhit yaure asin atom ba moi bachi raw hum ai khonggup ka je siga ka mai lai ja no aha na te ai ki khonggup da te nang ai ki mathun ni na re kai ki no nang ai ki mathun ni re kai ki ro ngala pro ala khan chalo outside nga kha am ta lai ba u de da ai mi china to ri ba hai da na oi chingam ba chalo jenge lo ni masa je mahade bole ni ya shukadam lok pa no ya hum na phari ba se do chi tam jenge ai jenge som la ui mem ya mi ko do nga masa di yam yaw de khoi nga top cha ba ya ga da ba do cái nó grabi yaw re ngamu ro se cái nó ko ngachi oh pai tho gi ni jang noi gi cái nó do jam na pi akhoi gi na kai lei ba khang de a nga se nan du ki do rai na moi gi mana ta lak ning de dara samoron jondi puro jeng ke la nang la to oi ma nan da re na tom dan phai bo ko kha ku ya me puthi yaw re ngamu yaw re okay as dom cha chou bom pha ma ne oi tam mai ma ming se pha bom ma ming de ching tam ko pa ne ba ado mang se na maron kha thok lak pa da nang gi ma ming kai ko ke ai da hai ba ka na mang na ngam da boi tam mai na hai re ba adu ga ge na mai ma ming de tam mai thon rồi chom je ko jang ke chom je ko hoi chen chelu tekta maning de chelu tumning mana lo de koro ko da ka ge inda ge nga yam lei ta mane da labuk ma cha je mi manga chang pha ra ga kali nga na be lei de se dom cha oi gi di mi hum chang pha ba ni na kha ko ya ma de me am doi di ku ma ro ya ba kai gi na di ki je ya ba ti pha si ka ya na du dai cha la ne ba yum da ko me cha na na ha ra ko lo de cha ni ya bu jam da na ge na so ya Manipur da tektar khoi ba do aduga siga chapana brai ba comment to bi roi ba akoi sing ak tani na chaga na makhong na chat pi so ma le ya ba makhong na ai makhong na chala ini na chat ba ben na tho si re
ꯑꯗꯨꯒ ꯁꯤꯅ ꯐꯝꯅ ꯈꯣꯏꯕꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯈꯣꯏꯕꯁꯦ ꯁꯤꯅ ꯑꯣꯏꯅ ꯈꯣꯏꯅꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯁꯨ ꯁꯦꯝ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯇꯤꯝꯕꯥ ꯂꯩ ꯌꯥꯏ ꯑꯩ ꯆꯠꯂꯦ ꯑꯩ ꯇꯤꯝꯕꯥꯁꯦ ꯑꯩ ꯐꯖꯅ ꯀꯤꯖꯩ ꯇꯤꯝꯕꯥ ꯍꯥꯏꯕ ꯀꯥꯛꯐꯩ ꯍꯥꯏꯕ ꯄꯣꯠꯇꯣ ꯄꯤꯛꯆꯔꯁꯨ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯂꯩꯕ ꯄꯣꯠꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯁꯨ ꯀꯤꯖꯩ ꯍꯥꯏꯕ ꯕꯦꯞꯁꯤꯅ ꯁꯣꯝꯗꯁꯨ ꯑꯃ ꯈꯣꯏꯗꯣꯔꯦ ꯅꯥꯏꯈꯣ ꯍꯥꯏ ꯃꯥ ꯆꯠꯇꯣꯔꯦ ꯍꯥꯏ ꯁꯣꯝꯗ ꯀꯤꯗꯤ ꯀꯤꯖꯩ ꯇꯤꯝꯕꯥꯅ ꯆꯤꯛꯑꯗꯤ ꯂꯧꯈꯣꯏ ꯑꯩ ꯇꯤꯝꯕꯥ ꯆꯤꯛꯑ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩ ꯆꯠꯂꯦ ꯇꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯑꯗꯨꯒ ꯂꯧꯍꯣꯟ ꯍꯨꯟꯅꯕꯁꯨ ꯍꯧꯔꯦ ꯑꯗꯨ ꯂꯧꯍꯣꯟ ꯈꯔ ꯍꯧꯒꯠꯂꯦꯕ ꯑꯗꯨꯒ ꯑꯥꯗ ꯕꯦꯔꯥ ꯁꯝꯕꯜ ꯈꯥꯔꯤꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯅꯍꯥꯟ ꯂꯧꯕꯨꯛ ꯃꯥꯟꯕ ꯑꯗꯨꯒꯩꯗꯤ ꯄꯨꯈ꯭ꯔꯤꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯁꯤꯒꯩꯁꯨ ꯅꯍꯥꯟ ꯈꯔ ꯏꯁꯤꯡ ꯁꯤꯠꯅ ꯀꯩꯅꯣ ꯐꯥꯏꯌꯦꯕ ꯉꯥ ꯐꯥꯏꯌꯦꯕ ꯑꯗꯣ ꯌꯥꯝꯅ ꯂꯩꯔꯝꯗꯦ ꯍꯥꯟꯅꯩꯗꯗꯤꯅꯦ ꯒꯨꯂꯥ ꯆꯪꯉꯛꯄꯗ ꯁꯤꯒ ꯉꯥꯆꯤꯛ ꯉꯥꯀ꯭ꯔꯥ ꯐꯖꯅ ꯂꯩꯌꯦꯕ ꯑꯗꯣ ꯍꯟꯗꯛ ꯉꯥꯆꯤꯛ ꯉꯥꯀ꯭ꯔꯥ 3-4 ꯈꯛꯇꯩ ꯍꯦꯟꯅ ꯂꯩꯔꯝꯗꯦ ꯉꯥ ꯑꯆꯧꯕ ꯂꯩꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛ ꯂꯧ ꯂꯤꯡꯗꯣꯔꯤ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯁꯝꯕꯣꯠ ꯈꯣꯏꯅꯔꯦ ꯑꯗꯨꯒ ꯂꯧꯍꯣꯟꯁꯨ ꯁꯤꯒꯩꯁꯤꯒ ꯍꯨꯟꯅꯔꯤ ꯁꯤꯔꯦ ꯆꯦꯜꯂꯧ ꯃꯃꯥꯅ ꯇꯥꯟꯅꯔꯦ ꯃꯆꯥ ꯃꯌꯥꯝꯗꯤ ꯃꯣꯡꯉꯤ ꯍꯥꯏꯕ ꯁꯤꯗ ꯑꯗꯣ ꯉꯥꯈꯥ ꯄꯤꯁꯛ ꯉꯔꯥꯡ ꯄꯣꯛꯄꯁꯤꯡꯗꯣ ꯑꯗꯨ ꯉꯛꯇꯅꯤ ꯑꯗꯣ ꯁꯤ ꯐꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯎꯃ ꯁꯤꯔꯦ ꯁꯤꯔꯦ ꯇꯤꯝꯕꯥꯒ ꯅꯛꯄꯗꯤ ꯑꯩꯅ ꯑꯝꯇꯪ ꯆꯦꯟꯗꯣꯔꯤꯁꯦ ꯃꯣꯕꯥꯏꯜꯒ ꯂꯪꯈꯥꯏꯔꯝꯅ ꯈꯥꯔꯣꯝꯒꯤ ꯏꯕꯣꯛꯁꯦ ꯀꯨꯝꯃꯛꯑꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯒꯤꯁꯦ ꯃꯈꯣꯡꯁꯦ ꯕꯨꯠ ꯈꯣꯡꯎꯞ ꯅꯥꯀꯟ ꯎꯞꯄꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗ ꯁꯨꯃꯥꯏꯅ ꯀꯄꯨꯠꯇ ꯆꯠꯂꯒ ꯕꯨꯠ ꯈꯣꯡꯎꯞ ꯎꯞꯄꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯃꯤꯗꯣ ꯉꯥ ꯐꯥꯕꯗ ꯐꯖꯅ ꯑꯦꯛꯁꯄꯥꯔꯠꯅꯤ ꯁꯤ ꯏꯕꯣꯛꯁꯦ ꯑꯩ ꯆꯠꯂꯅꯤ ꯌꯨꯝꯗ ꯑꯗꯨ ꯃꯌꯥꯝ ꯕꯦꯞꯁꯤꯅ ꯏꯟ ꯊꯥꯍꯧꯔꯤ ꯑꯩꯈꯣꯏ ꯃꯃꯥꯡꯁꯦ ꯈꯤꯇꯪꯕꯨꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯡ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯖꯥꯏꯒꯤ ꯈꯤꯇꯪ ꯆꯨꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯦꯟꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯒꯥꯔꯤ ꯆꯠꯄꯁꯨ ꯑꯗꯨꯝ ꯇꯣꯛꯇꯦ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯦꯛ ꯈꯛꯇꯅꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯑꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯍꯟꯅꯤꯡꯗꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯇꯧꯔꯨꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯦꯟ ꯕꯥꯏ ꯀꯌꯥꯝ ꯐꯔꯛꯑꯒꯦ ꯅꯪꯁꯨ ꯕꯨꯠ ꯈꯣꯡꯎꯞ ꯎꯞꯄꯛꯏꯕꯣ ꯕꯨꯠ ꯈꯣꯡꯎꯞ ꯇꯥꯎꯔꯒ ꯆꯥꯕ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯊꯦꯡꯈꯔꯦ ꯅꯠꯇ꯭ꯔꯗꯤ ꯈꯔ ꯃꯥꯡꯗ ꯆꯠꯂꯝꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯔꯛꯇꯣꯏꯅꯤ ꯑꯩ ꯆꯠꯄꯗ ꯂꯣꯏꯁꯤꯟꯒ꯭ꯔꯦ ꯏꯃꯥ ꯂꯣꯏꯔꯦ ꯉꯥꯃꯨꯗꯣ ꯆꯣꯡꯗꯣꯛꯈ꯭ꯔꯅꯤꯅꯦ ꯑꯁꯤꯒꯅ ꯄꯨꯊꯤ ꯂꯩꯔꯦ ꯁꯤ ꯉꯥꯁꯦ ꯀꯔꯤ ꯍꯥꯏꯕꯤꯔꯛꯑꯣ ꯄꯨꯊꯤ ꯀꯩꯅꯣꯝ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯃꯆꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤꯅ ꯅꯍꯥꯟ ꯀꯩꯅꯣꯗꯁꯨ ꯇꯧꯔꯦ ꯉꯥꯈꯥꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤꯈꯛ ꯐꯕꯧ ꯍꯥꯏꯕꯣ ꯐꯕꯧ ꯍꯥꯏ ꯃꯥꯅꯦ ꯑꯇꯩ ꯂꯩꯍꯧꯗ꯭ꯔꯕꯣ ꯃꯣꯏꯗꯤ ꯉꯥꯆꯤꯛꯀ ꯐꯥꯏ ꯑꯩꯔꯣ ꯉꯝꯗꯔꯦ ꯑꯩꯅ ꯄꯪꯉꯦ ꯉꯥꯅ ꯁꯤꯡꯉꯦ ꯃꯣꯏꯗꯤ ꯃꯃꯥ ꯃꯆꯥ 3 ꯆꯪ ꯐꯥꯕꯅꯤꯅ ꯂꯣꯏꯍꯧꯔꯦ ꯃꯥꯗꯣ ꯑꯣꯏ ꯄꯤꯁꯜꯂꯨꯔꯣ ꯗꯣ ꯅꯈꯣ ꯑꯩ ꯁꯣꯝꯗ ꯃꯦꯟꯒꯦ ꯑꯣꯏꯅ ꯅꯈꯣ ꯗꯣ ꯑꯍꯣꯕꯁꯤꯗ ꯆꯠꯂꯝꯒꯅꯤ ꯈꯛꯇ ꯉꯥꯏ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯉꯥꯅꯗꯤ ꯌꯥꯝꯕꯅꯤꯅ ꯇꯣꯉꯥꯟꯅꯒ ꯇꯧꯔꯤ ꯑꯩꯁꯦ ꯏꯁꯤꯡ ꯐꯠꯇꯕꯗ ꯀꯨꯝꯕ ꯌꯥꯗꯦꯕ ꯍꯦꯛꯇ ꯍꯥꯀꯠꯆꯕ ꯊꯨꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯀꯩꯅꯣꯗ ꯐꯠꯇꯕꯗ ꯀꯨꯝꯗꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯣꯏ ꯁꯕꯥꯅ ꯅꯟꯊꯠꯄꯗ ꯂꯣꯏꯅ ꯃꯍꯤꯛ ꯃꯅꯥ ꯀꯣꯛꯈ꯭ꯔꯅꯤ ꯑꯁꯤ ꯉꯥꯁꯤꯅꯕꯨ ꯉꯥꯇꯣꯞ ꯆꯥꯒꯗꯣ ꯆꯥꯔꯣꯏ ꯁꯤ ꯆꯥꯕ ꯑꯆꯧꯕ ꯃꯆꯥ ꯆꯥꯏ ꯃꯆꯥ ꯆꯥꯎꯗꯦ ꯑꯁꯤꯁꯦ ꯄꯨꯊꯤꯁꯤꯅ ꯆꯥꯔꯗꯤ ꯈꯥꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯎꯔꯤ ꯖꯥꯔꯣ ꯑꯆꯧꯕ ꯃꯆꯥꯅ ꯆꯥꯅꯩꯅꯦ ꯍꯥꯏꯔꯒ ꯑꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯅ ꯍꯣꯏ